Chief Minister N. Biren amasung MLA singi mayumda miyoi lising kaya na thomjilakre. Pulis amasung Central Force na ngakthokpada miyoi kaya sokle. Langjana si bahaksang sing khonggul libagumbagi thawong ni hainaragle. Tha manga fazilaglaba Manipur gi lan gi sairakta sahi nauriba mahiroi ani kuki militant singna hatokhibagi photo viral oirakhibadagi khoisaunaraba miyamna amuke hena MLA Minister singi mayumda thomjinduna pendaba wafam sing phongdoknaraglaba matung ngarang numidang pung 9:00 kunlom tarakpadagi hauraduna luang sangbamda leiba Chief Minister N. Biren gi yumtamna miyoi lising kaya na thomjilakpadagi Pulis amasung Central Force na tear gas cell mok bomdagi hendoraktuna nongmai phawba kaptuna tankhaina bohonarakpada miyoi khara soktuna tongan ba hospital singda laikana khrei thokdok asigi pauna haibada ngarang naha kaya na ibudong marjingda pullaba matungda warwal mari yauba memorandum ama Chief Minister gi yumda pisinaba sangsilakhe miyam adugi maraktagi mihut taraga mangana memorandum adu Chief Minister da pisinanaba sangsilakpada masaleiramdabadagi maki imungi miyoi singda pisin ki loinana imungi maikaidagi memorandum adu Chief Minister Banglo da satuna unaraga hakthengna pisinanaba hairakpadagi Banglo tamna laktuna Chief Minister ga unaraga pisin khe warwal mari adugi manungda mahiroi ani hatpada senaba sing phaba yauna tha asigi kuntra da Delhi da satuna aroiba warep lobagi wafam yaukhe memorandum pisiluba singna Chief Minister na phongdorokba wafam sing miyam da khangalbasu khoisaunraba miyamna ngarang numidang dagi nongyai phawbada maikai kaya dagi Chief Minister gi yumtam da thomjilakhiba nei Chief Minister gi yum khakta natana khoisaunraba miyamna MLA SKB amasung KS Joy Kisan gi yum da su thomjinkheng langjana si bahaksang sing khonggul libagumbagi thawong ni hainaragle Manipur Police Department ki maikai dagi DGP Rajib Singhana ngarang thokiba order amada haukiba numit kharanida Imphal area da law and order gi phibam ngaksen bada security force ki maikai dagi ahenba force sizinakibagi tongan ba report allegation sing laklei maram asina hairiba complaint allegation sing ase verify taunabagi damak amasung wathok asigi matang da yengsinanabagi damak committee ama semlagani loinana masigi report su athuba matamda thagalagani haire order asigi matungina committee asi IGP administration ke Jayantana lusinglaga mahakpo PISQ ge AAIG ADM TI Sanatombana mateng panggani haire adumoy namag numit kharani asida tongan ba demand sing taladuna haurakhiba mahiroi sing amasung miyamna state amasung Central Force ki personnel sing na ka hianba thawong sing satharingai matamdade DGP na khut thingjan khidraga asok apan na pik thalaba matungda order asi thorakliba simag langjana si bhaksang sing khonggul libagi thawong duni haina phongdoknarakpasu yaure